immune system kan khat hanbata natana tamthirbalena laisat ase phan mangami haina yoga guru Baba Ramdev na claim tawruduna tamthirbalena laisat asigi ahan ba ayurvedic puthokle haina phongdokre yamna kanna sandokanba tamthirbalena laisat asi phan mangamna ba malemgi scientific community na akan mamong do honnaringe cherek asida yoga guru gi company Patanjali na Coronin and Swarshi haiba ama launch tawduna laisat aduna sandokhraba patient singda clinic and trial chathabada chada chama afaba result phangle haina phongdorokle yoga guru Ramdev na Haridwar da pangthokiba pawgi mifam amada haikibadadi leibak sina amadi malem na tamthirbalena laisat sigi hidak natraga vaccine nama puthoknaba ngainaribani masigi matang da pong na lawthoklibadi ahan ba ayurvedic ki oiba clinical gi control tawraba changyengda khudam changdam amasung research ta yumpham oirga hidak ama semba ngamle masi Patanjali Research Center amasung NIS na punna honabadagi puthokpa ngambani numit humni dagi na tare ni phawbugi manung da laisat adu cha da chama phanba ngamle ngasidagi hauna covid ki hidak oiriba Coronin and Swarshi launch tawre hariba hidak asigi damakta hanbo ina clinically control tawduna changyeng ani cha thakre madu Delhi Ahmedabad amadi atai city singda pangthoki hariba changyeng adugi makha da patient chani ga marphu da changyeng tawbu matamda cha da chama phanba ngamkhre haina claim tawri tamthirbalena laisat ase laksinba amasung maduna thohanba khudong chadaba kya phanba ngamle khwaidagi maru oiribasi hojik clinic and control trial tawbani haiki corona kit asi lupa chamha ga nifu manga khakta da phangani haina Patanjali gi chief executive officer Acharya Balkrishna na phongdokhi medicine kit ado hojik makki oinadi mafam punamakta phangde madu shewol amagi manungda Patanjali store singda phangani haina Baba Ramdev na hairi corona kit adu delivery tawna bagi damak app amasu launch tawragani changyeng sing chathaduna patient sing da hidak thana bagi ayaba lawbusu tangai phade hairi aduga thopa pawamana Imphal manung da leiba quarantine center ani containment zone lawthokre Imphal shahar manungi maruoiba mafam ama oiriba Thangal Bazar da leiba Dharmasala da hangliba community quarantine center da quarantine tawduna leirakpa non Manipuri ani ngarang positive oire haina confirm tawre positive oiriba mioi ani asi ngarang quarantine center asigi health department gi mioi singna lawkhatlaga mari leinaba covid care center da thamduna makha tana layengbagi thabak chathakre hairiba community quarantine center asibu Imphal West DC na thokpa order magi matungina containment zone oire haina lawthokre Masidanatana DM College Teachers Education na hangdokliba quarantine center asisu containment zone oire haina lawthokre order asigi matungina quarantine center asigi akoi mafamsingda miyam chathok chasin tawba thingkhre Imphal shahar manung oibanina akan ba section thorangi thabak lawkhatpa city police ki OC inspector Sudhir gi makhada haukhre hairi aduga topa pawamana urea har gi awat pa leiroi pakhat piganu laltan pui bhachong miyamna urea har gi awat pa mata leiroi haina pakhat pa gi thabak tawiganu haina agriculture department gi director laltan pui bhachong na pawmi singda phongdokre agriculture department gi sanjen thongda leiba laltan pui bhachong gi office ta pangthokpa pawgi mifam amadam hak na makha tana haiki lockdown maram oiduna pochai puthok posin tawbuda khudong chadaba khara mayok naramba du lengak asigi CM nasu kupna yengsinduna India lengak ta dio letter ikhre hojik har gi awaba mata leitre haiba yare maram aduna hojik urea har yen thokpa si Imphal dagi Beli gi district mari da yen thokpa hore Imphal East gi oinadi nongma thengthana haibadi tha sigi tara taritagi yenki atai district singina tha sigi tara taruktagi hauraga yenthokhi mahakna makha tana haiki mapandagi purokpa har sing asi hojik ayamba Imphal da thunglare awatpa sing adusu lambi da landslide tawbana maram oiduna Imphal yoksilakpa ngamdana lambi da panduna leiri lambi sing athuba matamda semjinba losilabadi har sing yoraklagani lawsal uriba mioi singna har lawuda khudongcha daba kya toina thengnari lawpu singna maram kharadagi longmi singda lawphom adugi jama bandi pi dabana longmi singna har lawba phangdre haiba wakat kya su lakli longmi singi awaba se koknana ba department asina jama bandi xerox copy amada har lawnana bagi ayaba pibani haiba wafam oirba su chauna thabiraga longmi singda pi duna har lawhunna basu appeal tawki अरोबदा पॉपुलर न्यूज़ रीडर की वीडियो यंगिरबु खुदिंग में को थागतचरी।